Ang dasang mati kali siya ngami ako. Facebook bro. YouTube. Ini boleh. Mayam ngatang live thage. Live ta lakbirabai tamakta haningai ta thakat phongdokchari mayam punamak thengdi yam thenge. Live ta pusalone gi ke kaida. Thank you. Nungairi Romeo nungairi. Ngata live tharai ni koi chatluge aina. Kamai taunari ge mayam. Kana ngatang wai sanasi. Live ta lao ngatang wai sanasi. Sur mitei aisu koiba pubiu. Lao chasi lao koi rusi lao. Station da phami se obra. Ngatang koi chatluge aina. Guwahati da thabak ama chatluge ta thoklai da nungdang da thabak ama tholakpadagi. Singa iche kadai denu. Station da Vijay Kumar Elambam hai. Hello. Surmitei ai khangnibo. Surmitei. Khange pandam kai ki khangoi deno. Ado Guwahati da thabak ama chatluge hayeng ayuk ta halake. Like to sundiram. Train ngai boy na ngatang live thage live thari. Kang sem tang like to sundiram ma'am. Kang mayam sidi loi rai sini bo. Si yam talli se. Kana. Sige. Ni pun mak train ngai nari mayam. Ningthem ibo halna ningthem gai ibo halna khangna mane ke Gita Devi like mi jangai ma thoi. Pe camera do. Toro. Station ulo. Kau jik lay di se station dan ya bako. Cover do hai do. Ma. Main tro. Lo mosalo. Sira. Se hoja station. Oh. Train nama di lai. Aku train nanti lai se. Ni mèo ngày nay đi không? Ni mèo ngày nay đi. Vijay Kumar Elambam good luck. Thank you. Ibai nahan ngai tauda bani asum I pau taba jau bani. Oi. Train lại mayam. Train yung ko train lại. Sidi ako gitu nate da. Ako train wali ngahak aduna mayam ngatang live wari sana siana live se ngatang thari ne ba. Ako train di wali. Ni mayam ngai na ri train. Sapiyo thabak aruba. Dark aesthetic ay man. Oi thabak ama tholak pa chatluge. Station maming ure. Ako gi station se ubra khojai hai ri se sini. Train ama lai mayam yang siko. Asi number 1 platform da lak toi ni. Akhoi le se number 2 platform da ni. Mi mayam train si ka su mi mayam train ngai na ri jong. Si asi number 2 ni number 1 na ada. Number 1 na ngai ri mayam jong. Nate se maning ni malgari ni. Koi maning do chat kare. Sina 3 number da oi lai.
Sina malgari oina lae. Injin ne Injin la. samdoi ba. FC gudam de po tin doi ba. Aduni mayam thaba nga tang chalu ge na tholako duga thengju thenge train se nga ngai bagi oina live nga tang sana se na ko live se nga tang tharai ba mayam di karam pa lege nungai ri bo kamai tongnari ge mayam lau su loina mulle ko nahan gi do yamna nungai te hairo ki do lau khaw bagi machine na accident ama thok do yam nungai te do su hairo ki arambai mayam na sangna I punamak moina pi ni en tawbo do yam nungsidro adoni da isinaw mayam nungsi akhoi gi maitai athoba mayam na loriba thodang mayam se mayam manipur da di train se yawrani di haibani ko kram matam na yawrak toiba Ramesor thain jam nungai ri ye. Oh. Kay mathel jana rage mayam. Mayang kang la ban khang nge ngand. Kang di jam lai. Mayang kang. Thieng koi chano mayam. Ai kana sangai nga tang live thara ji nge live se nga tang thadoi ne ba. 100 manus. 100 members sirika. Like number minasam. Ado mayam Like thum ne ram. asam phaw miem lai mayam ut ke ko nung thang da amu ba uppaga thok lai ne. Ho da nung thang si amu ba chasma ho pa lai chano mayam. O lo dre mama jin tal lai thora di phaga da. Wa chasma tu pi ngo ba chasma ngo ba. Ba mu ba asa ngo ba ni ko. Mathante jam chang ngo na putho do. Amam ba se bu nung thang da ga amu ba chasma ho pa lai ne. Akang masa style ne na. Jat ni. Aduni chino mayam. Dati kiti madam ahan bada thagachari kadai chatpi doino. Thagachari ai sida Guwahati da thabak ama tholak padagi amta chaluge Guwahati chaluge hayang ayukta halakadoini aduga hayang je halaga hayang jo thabak ama chakadaba lairi aduna mu kadai da chali ada mayam ulake do hojiki di oina Guwahati chalurani Guwahati de halaga mu thabak ama mu chatkadaba lairi ko mayam kamin tobiro wai sanasi nga ha kamai kari matang da sanasi ge do lau su mulle Mi di sam hena lay ma'am lau like su wale khauna re like se thomjan biram mi sam like sam subscribe sam chen sina kama tam lak toi ba live se ngai smai gari ngai bai je du ka kang chik me khalo ji tal live se tha ne khang da bani na ne aina khara ngan na so aina haira madi phawanga si di live wari sanasi sinau mayam kai du risu yam nongai ngak thadok pada mayam ama sangbi rek pase ko hojik inham tha changak pagi hojai asam longgi maron ga manipur maron ga se khara manade ba di akoina intham tha haire manipur on na morning tham tha haire ko doidi akoina jum se kana leige ara manipur on da mo hai sena yum si bu mi leibro yum si da kana leige akoi asam gi morol sena jarani yarani habe mohut ko jarani asmain haya ba ado asam si da leiri se maitei se adoki matik lei asam se ko kasar mai ge hojai mai ge ti adoidi akoi sigal leiri ba Guwahati apar asam Sibsagar rom da punjal laga maitai se pana yamna lei ba ado aside mayang marakta lei so maitai di yamna amang aseng khaina chali akoi somda leiba maitai gi di ko akoi somda leiba maitai amang aseng yam khaina chali maitai di lai gi macha masuni haina badai ne ko adumaina akoi somda leiba maitai sing di amang aseng yam khairaga yamna keno tawraga chali comment pa ge to kalai bi rakte aduni dei chino mayam kana doga manipur da lei ba laifam mayam sidi kari haimini ko magun kalla ba laifam ngatani manipur da lei se kabru ching ibdo marjing wangbaren khubam leiba mayam se ko as
ꯊꯥꯡꯖꯤꯡ ꯆꯤꯡ ꯎꯔꯨꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯁꯤꯒꯅ ꯑꯗꯨꯃꯥꯏꯅ ꯃꯩꯇꯩꯒꯤ ꯂꯥꯏꯁꯪꯁꯦ ꯈꯔ ꯂꯩꯕ ꯋꯥꯠꯄ ꯑꯁꯤꯒꯅ ꯁꯨꯝ ꯑꯩꯈꯣꯏꯁꯤꯒ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯑꯗꯨꯒꯤ ꯃꯟꯗꯤꯔ ꯑꯗꯨꯒꯤ ꯁꯪꯂꯦꯟ ꯑꯃꯅꯤꯗꯤ ꯑꯁꯨꯝ ꯂꯩꯕ ꯍꯧꯔꯦ ꯑꯗꯨ ꯈꯣꯏ ꯐꯥꯕꯒꯤꯁꯨ ꯑꯁꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏ ꯂꯥꯏꯐꯝ ꯃꯌꯥꯝ ꯃꯩꯇꯩꯒꯤ ꯂꯥꯏꯐꯝ ꯉꯥꯛꯇ ꯂꯩꯕꯗ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯗꯨꯃꯥꯏꯅꯗꯤ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅ ꯂꯩꯍꯟꯅꯤꯡꯉꯤꯀꯣ ꯍꯣꯖꯥꯏ ꯑꯁꯥꯝꯂꯣꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯒ ꯉꯥꯒ ꯑꯗꯨꯗꯒꯤ ꯂꯐꯨ ꯃꯦꯝ ꯊꯥꯒꯠꯆꯔꯤ ꯅꯪꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯒꯗꯕ ꯍꯪꯒꯥꯝꯒ ꯉꯥꯒꯗꯤ ꯌꯥꯝ ꯍꯥꯎꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯁꯥꯝ ꯍꯣꯖꯥꯏꯔꯣꯝꯗ ꯂꯩꯔꯤꯕ ꯑꯗꯩꯗꯤ ꯑꯁꯥꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯃꯩꯇꯩꯗꯁꯨ ꯍꯧꯖꯤꯛ ꯂꯤꯗꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯃꯄꯤ ꯃꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯣꯏ ꯃꯌꯥꯝꯗꯅ ꯇꯨꯡꯒꯤ ꯍꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤꯗꯃꯛꯇꯀꯣ ꯉꯥꯡꯖꯝ ꯃꯣꯆꯥ ꯂꯥꯏꯛ ꯄꯤꯔꯦ ꯃꯌꯥꯝ ꯍꯥꯏꯅ ꯊꯦꯡꯀ꯭ꯌꯨ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯏꯁꯪ ꯃꯌꯥꯝꯁꯦ ꯁꯥꯒꯠꯂꯛꯑꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤꯀꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦꯀꯣ ꯇꯧꯅꯤꯡꯉꯒꯁꯨ ꯁꯦꯟ ꯋꯥꯠꯄ ꯈꯔ ꯑꯣꯏꯕꯀꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯇꯕꯨ ꯈꯔ ꯈꯔ ꯄꯣꯂꯤꯇꯤꯛꯁ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯧꯅꯗꯦ ꯑꯗꯨꯁꯨ ꯌꯥꯝ ꯈꯪꯗꯦꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯌꯥꯝ ꯆꯝꯃꯤ ꯄꯣꯂꯤꯇꯤꯛꯁ ꯍꯩꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯋꯥꯠꯂꯦꯕ ꯄꯣꯂꯤꯇꯤꯛꯁ ꯍꯩꯕꯁꯦ ꯑꯗꯣ ꯑꯇꯣꯞꯄꯅ ꯄꯣꯂꯤꯇꯤꯛꯁꯁꯤꯗꯤ ꯌꯥꯝꯅ ꯍꯩ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯄꯣꯂꯤꯇꯤꯛꯁ ꯂꯩꯈ꯭ꯔꯦꯀꯣ ꯃꯔꯨ ꯑꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯀꯤ ꯖꯥꯇꯤ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯃꯔꯨ ꯑꯣꯏꯕ ꯂꯥꯏꯁꯪ ꯃꯌꯥꯝꯁꯦ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯈꯔ ꯈꯔ ꯁꯥꯕꯤꯕ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨꯁꯤꯡ ꯈꯪꯅꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯗꯤ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯍꯣꯖꯥꯏꯗꯁꯨ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯒꯤ ꯂꯥꯏꯁꯪ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯌꯥꯝ ꯆꯥꯎꯅ ꯄꯣꯏꯟ ꯑꯃ ꯄꯨꯊꯣꯛꯑꯦ ꯊꯥꯕꯁꯤꯗꯤ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯊꯝꯃꯤ ꯊꯥꯎꯅ ꯊꯥꯎ ꯁ꯭ꯋꯥꯏꯗ ꯊꯥꯎ ꯀꯥꯡ ꯌꯥꯝ ꯆꯤꯛꯑꯦ ꯐꯝꯕ ꯉꯝꯗ꯭ꯔꯦ ꯀꯣꯏꯜ ꯉꯥꯛꯇꯪ ꯊꯥꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯏꯜ ꯑꯩꯈꯣꯏꯅ ꯒꯨꯗ ꯅꯥꯏꯠ ꯀꯩꯅꯣꯗꯣ ꯄꯨꯔꯛꯑꯦꯕ ꯑꯗꯣ ꯉꯥꯛꯇꯪ ꯊꯥꯒꯦ ꯏꯁꯇꯤꯛꯇꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯈꯥꯡꯗꯣꯔꯦ ꯑꯒꯔꯕꯇꯤ ꯀꯥꯡ ꯍꯤꯗꯥꯛꯇꯣ ꯐꯅꯌꯥꯝ ꯆꯤꯛꯇꯅ ꯍꯣꯠꯅꯔꯤ ꯉꯥꯛꯇꯪ ꯊꯥꯒꯦ ꯈꯥꯡꯗꯣꯔꯦ ꯀꯥꯡ ꯌꯥꯝ ꯆꯤꯛꯑꯦ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇꯤ ꯍꯤꯌꯥꯡꯒꯩꯒꯤ ꯊꯥꯅꯤꯟꯅꯤꯀꯣ ꯍꯤꯌꯥꯡꯒꯩꯒꯤ ꯄꯨꯔꯅꯤꯃꯥ ꯍꯥꯏꯁꯦ ꯃꯃꯤꯡ ꯃꯌꯥꯝꯅ ꯍꯥꯟꯅꯗꯩ ꯆꯠꯅ ꯂꯩꯔꯤꯕꯅꯤ ꯍꯤꯌꯥꯡꯒꯩꯒꯤ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕꯁꯦ ꯑꯗꯣ ꯉꯁꯤ ꯇꯥꯡ 3 ꯍꯌꯦꯡ ꯇꯥꯡ 4 ꯇꯥꯡ 5ꯗ ꯍꯤꯌꯥꯡꯒꯩꯒꯤ ꯄꯨꯔꯅꯤꯃꯥꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯃꯃꯜ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯂꯕ ꯅꯨꯃꯤꯠꯅꯤ ꯑꯗꯣ ꯃꯣꯏ ꯑꯇꯣꯞꯄꯒꯤꯁꯨ ꯍꯌꯦꯡꯁꯦ ꯃꯣꯏ ꯀꯩꯅꯣꯝ ꯄꯨꯔꯅꯤꯃꯥ ꯍꯥꯏꯔꯅꯤ ꯑꯗꯨꯗꯣ ꯅꯠꯇꯦꯅꯦ ꯃꯌꯥꯡ ꯃꯣꯏ ꯃꯌꯥꯝ ꯀꯩꯅꯣꯝ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕꯅꯤ ꯅꯪ ꯈꯣꯡꯎꯞꯇꯨ ꯌꯨꯡꯒꯦꯔꯥ ꯌꯦꯡꯉꯨ ꯅꯪ ꯈꯣꯡꯎꯞꯇꯨ ꯌꯨꯡꯒꯦꯔꯥ ꯆꯦꯟꯒꯤ ꯒꯨꯅꯥꯗ ꯌꯨꯡꯖꯤꯜꯂꯨ ꯉꯥꯛꯇꯪ ꯍꯥꯏꯒꯤꯁꯤ ꯀꯥꯡ ꯌꯥꯝ ꯆꯤꯛꯏꯕ ꯑꯗꯨꯅ ꯀꯣꯏꯜꯁꯦ ꯉꯥꯛꯇꯪ ꯊꯥꯔꯦꯕ ꯃꯌꯥꯝ ꯅꯃꯣ ꯅꯃꯣ ꯇ꯭ꯔꯦꯟ ꯂꯦꯠ ꯂꯩꯕ ꯀꯥꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯦꯅꯥꯎꯟꯁ ꯃꯈꯥꯗ ꯇꯧꯔꯛꯇꯣꯏꯅꯤ ꯊꯝꯃꯨ ꯃꯊꯛꯇ ꯄꯨꯡ ꯀꯌꯥꯗ ꯀꯩꯅꯣ ꯑꯩ ꯇꯧꯒꯦ ꯑꯣꯏꯗꯣꯏꯅꯣ ꯅꯪ ꯊꯧ ꯂꯩꯗꯣꯔꯦ ꯉꯁꯤ ꯖꯒꯣꯏ ꯁꯥꯅꯤ ꯁꯣꯟꯗꯒ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄ ꯅꯨꯡꯁꯤꯠꯇꯣ ꯀꯗꯩ ꯂꯥꯛꯀꯦ ꯉꯈꯠꯂꯨꯅꯦ ꯀꯩꯅꯣꯗꯨꯒ ꯁꯤꯒ ꯊꯝ ꯌꯥꯅꯤ ꯁꯤꯒ ꯊꯝ ꯌꯥꯅꯤ ꯁꯦꯞꯄꯤꯔꯣ ꯁꯦꯞꯄꯤꯔꯣ ꯑꯩ ꯊꯝꯒꯦ ꯍꯥꯏ ꯅꯪꯒꯤ ꯊꯝꯗꯦ ꯁꯤꯗ ꯊꯝꯃꯣ ꯑꯗꯨꯃꯥꯏꯅ ꯌꯣꯛꯊꯔ ꯊꯝꯃꯨꯔꯣ ꯁꯤ ꯂꯩꯗꯣ ꯃꯈꯣꯟꯁꯦ ꯊꯣ ꯌꯦꯁ ꯊꯥꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯦ ꯄꯀꯥꯗ ꯀꯣꯏꯜ ꯊꯥꯐꯝ ꯊꯤꯔꯝꯃꯤꯕ ꯊꯥꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯂꯝꯃꯛ ꯊꯣꯛꯂꯛꯄ ꯍꯥꯏꯁꯦꯀꯣ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯗꯤ ꯏꯪꯅꯔꯝꯃꯅꯤꯀꯣ ꯁꯤꯒꯗꯤ ꯏꯪꯗ꯭ꯔꯤ ꯌꯦꯡꯉꯨꯅꯦ ꯃꯅꯤꯄꯨꯔꯗꯗꯤ ꯏꯪꯉꯝꯃꯅꯤ ꯄꯪꯀꯖ ꯁꯤꯡꯍ ꯁꯦꯞ ꯖꯔꯅꯤ ꯏꯃꯥ ꯑꯥꯏ ꯂꯚ ꯌꯨ ꯊꯦꯡꯀ꯭ꯌꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯃꯄꯥꯟ ꯌꯥꯝ ꯊꯣꯛꯀꯅꯨ ꯁꯣꯅꯤꯌꯥ ꯀꯥꯏꯗ ꯂꯩꯔꯤꯕꯅꯣ ꯀꯅꯥꯅꯣ ꯍꯪꯉꯛꯏꯗꯨꯅ ꯁꯣꯅꯤꯌꯥꯅ ꯃꯣꯏꯔꯥꯡꯊꯦꯝꯅ ꯁꯣꯅꯤꯌꯥꯗ ꯑꯣ ꯑꯩ ꯁꯪꯒꯤꯇꯥ ꯂꯩꯅ ꯆꯥꯛ ꯏꯁꯇꯦꯁꯟꯗ ꯆꯥꯔꯕꯣ
Rabi Longjam, good evening, sister. Chak Divangar Singh. chare. Good evening, good evening. Han me udre na comment do call thaw nei ngai da. Parakta du mai puri ne. Call chu khaliba call je khaliba. Nang friend mayam dudi. Aina je puska ga pathoi ga da hairam mani. Apan tholba khulak pare jengo aina. Ekdam pura bodyguard. Charo taraf bodyguard. Anduni. Ichinaw mayam. Divangar Singh ngoksal ai ne bo. Kang si aina call thari ba kang ba. Dunida. Dai da thoi ai ma. Thokono very good. Toijam samu iche kari mathel charage. ꯑꯩꯈꯣꯏꯗꯤ ꯆꯠꯂꯝꯗꯥꯏꯁꯦ ꯀꯩ ꯆꯥꯔꯛꯑꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃ ꯑꯗꯨꯒ ꯃꯤꯛꯁ ꯑꯃ ꯀꯣꯕꯤ ꯂꯩꯅꯦ ꯍꯥꯏꯗꯤ ꯐꯨꯜ ꯀꯣꯕꯤꯅꯦ ꯃꯨꯂꯥꯅꯦ ꯀꯔꯤ ꯀꯔꯤ ꯇꯧꯔꯒ ꯈꯥꯃꯦꯟ ꯀꯩꯀꯩ ꯍꯥꯞꯄ ꯃꯌꯥꯟ ꯃꯌꯥꯟ ꯊꯣꯡꯉꯝꯕ ꯑꯃ ꯆꯥꯔꯛꯑꯦ ꯑꯗꯩꯗꯤ ꯎ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒ ꯑꯃ ꯐꯖꯅ ꯃꯦꯠꯂꯦ ꯍꯥꯎꯔꯦ Okay, good night. Safe journey, mom, dad. Okay. ꯑꯣꯀꯦ Okay, Mr. Mai Chiraitang. Fazal lairu. ꯑꯩꯈꯣꯏ ꯇ꯭ꯔꯦꯟꯁꯦ ꯑꯦꯅꯥꯎꯟꯁꯁꯨ ꯇꯧꯔꯛꯇꯦ ꯀꯥꯡꯅ ꯈꯔ ꯐꯕ꯭ꯔꯥ 5611. Okay, train number. Bata hai ko. 25611 kai le hum. 25611 kai le. Anta jengo. Is Oh yes, no, oh no. Sino mayam? Okay, safe journey, mom, dad. Thank you, thank you. Kanano? Magani aga. Pothao ay ba? Hipo potharo ay ba ina? Oh. Train si kami train timing mayam ngairi. Na yun damong laaman ni. Lagre, doon na yung kinong may doon. Lagre. Alam na di pam mga wala di. Sino mayam punsi se ko. Ko na bale pa yade ne. Eh yate. Punsi se. Magi tali mali do yung way. Nang tali mali do. Nay ako nay. Magi tali mali do yung way. Patraso daw ko no da. Eh bido na mo dyan. Nagtigi ni man na ako din sa pari min. Kung si udlaw ka. Miwi ba si ko sino mayam? To bumham na lay di kay gino mo sumba talay. Nang itali mali do yung way kara panaway. Okay, yes, right. Sino mayam miwi ba si ko? Seksil lu. Kung soladi. Mama do yung ko papa. Wah. Okay. No problem. Ay na jeng doon ni papada. Sir. Isna mayam sin soladi. Kung solli hay na ba ni? Aduna isa isuzu ay jani pada so hay ni maruoy na ay jani paso live siga changbire. Thank you. Aduna asi bhira choba program mo oigera choba mi la amgera adoido ai ipa laira baduna lepak matamda bhir mafam do gaisu is ma laine mapa kanai mapa no lai se adudo side tawraga mapa do ijet pian bangamba masa oina bo hona ta awaba thiba yade ba hangba ngasi akoina hotnari se kanagi tamak to nangi tamaktan adai sino mayam akoi su hotnaba lepa yade ko hojik sahi nouba angang singna yum pan ba adai hojik yam kanna tawnari ba mayam se mau singna mau puna mangate ko mau khara mana asoma kamu atopa ni pa ko ina ba khona ba dai nupi le bani pa na mo atopa nupi ko ina sumbai se kai kanai sino kam kana de ko aigi isa kamai sem ngi family kamai sem mani akoi atai su nungai khana ba kar maina hotna gani mioi ba se siraga loire kar matam da sidori bano ado ijjat aisidi tan ba yamna lui ko aduna ijjat se tan ba hotna ta ba ijjat si ni khwai dai ahen ba mioi begi punsi da ko paisa lupa di talaga phangi ijjat ti paisa piraga leiba phang ponte aduna aigi icha isu na su aigi mai pa sina kyang wana hotna be do khangbi ta ba khangde hojing makti bedo thaujan dagi icha ni pa do sum mama pa gi awa ba khangi aduna mapa gi maming mama gi maming mingchat phajan ge se masana phajan doini ado mama pa so hojik mama pa khodi mangna te ko mama pa hojik amani kha tong na se masa lei na nupi koiba masa lei ni pa koiba
ꯃꯣꯏꯁꯤꯡꯗꯨꯅ ꯑꯃꯨꯛ ꯍꯌꯦꯡ ꯃꯆꯥꯁꯤꯡꯗꯨꯅ ꯃꯣꯏꯕꯨ ꯀꯔꯤ ꯔꯦꯁꯄꯦꯛ ꯇꯧꯗꯣꯏꯅꯣ ꯃꯆꯥꯁꯤꯡꯗꯨꯅ ꯃꯣꯏꯗꯨ ꯃꯃꯥ ꯃꯄꯥꯅꯦ ꯃꯤ ꯃꯥꯡꯗ ꯍꯥꯏꯕꯗꯤ ꯏꯀꯥꯏꯔꯣꯏꯗ꯭ꯔꯕ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯃꯩ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯅꯕ꯭ꯔꯕ ꯄꯤꯛꯂꯤꯕ ꯃꯆꯥ ꯂꯪꯁꯦꯝꯃꯒ ꯌꯨꯝ ꯄꯥꯟꯕꯒꯨꯝꯕ ꯄꯤꯛꯂꯤꯕ ꯃꯆꯥ ꯂꯪꯁꯦꯝꯃꯒ ꯅꯨꯄꯤ ꯄꯨꯔ ओके ꯆꯦꯟꯅꯤꯕꯤꯒ गुड नाइट बाय बाय ꯑꯣꯀꯦ ꯈꯪꯗꯦꯗ ꯑꯗꯩꯗꯤ ꯗꯤꯄꯥꯡꯀꯔ ꯁꯤꯡ ꯐꯣꯟ ꯊꯝꯃꯦ ꯑꯣꯀꯦ ꯐꯣꯟ ꯊꯝꯃꯦ ꯀꯥꯏ ꯅꯁꯛ ꯈꯪꯉꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯀꯣ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯏꯅꯦ ꯐꯖꯅ ꯇꯥꯛꯆꯕꯗꯤ ꯅꯠꯇꯦ ꯆꯠꯂꯨꯀꯣ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯦ ꯊꯦꯡꯀ꯭ꯌꯨ ꯑꯣꯀꯦ ꯑꯣꯀꯦ ꯀꯞꯄꯩ ꯏꯃꯣꯖꯤꯒ ꯊꯥꯔꯛꯄꯅꯤ ꯏꯆꯥ ꯅꯤꯄꯥꯅ ꯀꯞꯄꯛꯏꯕ ꯑꯩꯁꯨ ꯀꯞꯁꯜꯂꯤꯕ ꯍꯣ 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 ꯍꯥꯏꯅ ꯑꯗꯨꯅꯤꯗ ꯑꯗꯣꯅꯦ ꯍꯧꯖꯤꯛꯀꯥꯟ ꯇꯧꯅꯔꯤꯁꯦ ꯍꯥꯏꯕꯀꯣ ꯀꯔꯤ ꯀꯥꯟꯅꯒꯦꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪꯅ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯎꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪꯗꯤ ꯃꯥꯏ ꯃꯥꯏ ꯀꯦꯔꯤꯌꯔ ꯑꯣꯟꯁꯤꯟꯅꯅ ꯂꯩ ꯗꯤꯄꯥꯡꯀꯔ ꯑꯃꯨꯛ ꯅꯣꯛꯂꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪꯅ ꯃꯥꯏ ꯃꯥꯏ ꯀꯦꯔꯤꯌꯔ ꯕꯥꯏ ꯕꯥꯏ ꯑꯣꯟꯖꯟꯅꯅ ꯍꯥꯏꯔꯦ ꯂꯩꯀꯣ ꯗꯤꯄꯥꯡꯀꯔ ꯕꯥꯏ 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 ꯑꯗꯨꯒ ꯃꯧ ꯈꯔ ꯅꯨꯄꯤ ꯊꯤꯔꯤꯕ ꯅꯤꯄꯥ ꯈꯔ ꯇꯧꯔꯤꯁꯦ ꯃꯈꯣꯏꯁꯤꯡꯁꯦ ꯄ꯭ꯔꯤꯌꯥꯃꯣꯝ ꯍꯥꯟꯅ ꯆꯩꯔꯥꯛ ꯄꯤꯒꯗꯅꯦꯕ ꯏꯇꯥ ꯌꯥꯏꯐꯕꯇ ꯑꯣꯏꯔꯁꯤ ꯍꯣꯏ ꯍꯣꯏ ꯑꯣꯏꯔꯁꯤ ꯄ꯭ꯔꯤꯌꯥꯃꯣ ꯄ꯭ꯔꯤꯌꯥ ꯑꯃꯣꯝ ꯊꯦꯡꯀ꯭ꯌꯨ ꯍꯌꯦꯡ ꯃꯅꯤꯄꯨꯔꯒꯤ ꯏꯁꯇꯥꯔ ꯂꯥꯛꯇꯣꯏꯗꯣ ꯂꯥꯏꯞꯇ ꯍꯥꯏꯅꯨ ꯁꯅꯥꯊꯣꯏ ꯂꯥꯏꯞꯇ ꯍꯥꯏꯅꯨ ꯁꯅꯥꯊꯣꯏ ꯂꯥꯛꯇꯣꯏꯗꯣ ꯍꯌꯦꯡ ꯃꯅꯤꯄꯨꯔꯒꯤ ꯏꯁꯇꯥꯔ ꯂꯥꯛꯇꯣꯏꯗꯣ ꯂꯥꯏꯞꯇ ꯍꯥꯏꯅꯨ ꯍꯥꯏꯗꯦꯍꯦ ꯍꯥꯏꯌꯨꯅ ꯂꯥꯏꯞꯇ ꯍꯥꯏꯌꯨꯅ ꯁꯅꯥꯊꯣꯏ ꯂꯥꯛꯇꯣꯏꯗꯣ ꯍꯥꯏꯕ ꯂꯥꯏꯞꯇ ꯍꯥꯏꯌꯨ ꯍꯥꯏꯌꯦ ꯑꯣ 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 ꯍꯥꯏꯌꯨ ꯍꯥꯏꯕ ꯑꯣ 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 ꯍꯣꯏꯗ ꯑꯣ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯗ ꯃꯌꯥꯝ ꯃꯃꯤꯡ ꯐꯥꯎꯔꯕ ꯁꯅꯥꯊꯣꯏꯗꯣ ꯂꯥꯛꯇꯣꯔꯤꯌꯦ ꯑꯁꯤꯗ ꯃꯌꯥꯝ ꯂꯥꯛꯇꯣꯏ ꯑꯩ ꯃꯅꯤꯄꯨꯔ ꯃꯥ ꯌꯥꯎꯔꯛꯇꯣꯏꯕ ꯑꯩꯁꯨ ꯂꯩꯔꯗꯤ ꯐꯖꯅ ꯋꯦꯜꯀꯝꯒ ꯇꯧꯕꯤꯒꯗꯕ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯊꯣꯛꯅ ꯑꯩꯁꯨ ꯆꯠꯇꯣꯔꯤꯗꯣ ꯑꯗꯣ ꯁꯥꯟꯅꯕꯒꯤ ꯂꯥꯛꯇꯣꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯩꯇꯩ ꯃꯆꯥꯗꯤ ꯁꯥꯟꯅꯕꯗ ꯑꯣꯏꯔꯦ ꯃꯃꯥꯡ ꯍꯦꯛꯇ ꯊꯪꯉꯤꯀꯣ ꯃꯩꯇꯩ ꯃꯆꯥꯒꯤ ꯊꯧꯅꯥ ꯍꯥꯏꯁꯤꯅꯤ ꯂꯩꯁꯤꯜ ꯄꯨꯔꯥ ꯍꯨꯝꯃꯩꯁꯦ ꯅꯪ ꯈꯛꯇꯪ ꯃꯊꯛ ꯀꯥꯈꯠꯂꯗꯤ ꯀꯥꯡ ꯅꯪ ꯀꯩꯅꯣꯗ ꯄꯥꯏꯔꯛꯀꯦ ꯁꯤꯗꯤ ꯑꯝꯇ ꯁꯥꯄꯣꯟꯇꯦ ꯁꯦꯀꯦꯟꯗꯅꯤ ꯁꯣꯛꯎꯅꯣ ꯅꯪ ꯁꯣꯛꯏꯗꯣ ꯂꯣꯏ ꯁꯣꯛꯑꯦ ꯁꯣꯛꯑꯦ ꯁꯣꯛꯑ ꯂꯩꯇꯅ ꯀꯅꯥꯅꯣ ꯀꯩꯒꯤꯅꯣ ꯁꯤꯗ ꯑꯩꯁꯤꯗ ꯇꯥꯔꯦ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯇꯣꯏꯕ ꯇꯥꯔꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯝꯅ ꯂꯥꯛꯄꯤꯔꯝꯕꯩꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏꯇꯥꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤꯀꯣ ꯑꯩ ꯁꯥꯟꯅꯩꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯤꯅꯤꯠ 10 ꯐꯥꯔꯕ 10 ꯐꯥꯔꯕ 20 ꯃꯤꯅꯤꯠ ꯐꯥꯔ ꯃꯥꯜꯂꯦꯀꯣ 23 ꯄꯨꯡ ꯑꯃ ꯁꯥꯟꯅꯒꯦ ꯈꯟꯕꯅꯤ ꯄꯨꯡ ꯑꯃ ꯁꯥꯟꯅ ꯌꯥꯗꯣꯏꯔ ꯌꯥꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯈꯇꯪ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯊꯥꯒꯦ ꯀꯩ ꯍꯥꯏꯗꯣꯏꯔꯤ ꯀꯩꯝ ꯂꯥꯛꯑꯣꯏ ꯄꯤꯛꯅ ꯂꯥꯛꯕ꯭ꯔꯥ ꯀꯩꯝ ꯂꯥꯛꯑꯣꯏ ꯉꯔꯥꯡ ꯉꯔꯥꯡ ꯇꯥꯕꯗ ꯂꯥꯛꯄ꯭ꯔꯥ ꯅꯥꯀꯟꯁꯤꯒꯁꯨ ꯃꯤ ꯃꯌꯥꯝ ꯂꯩꯅꯔꯤꯕꯅꯦ ꯃꯣꯏꯁꯨ ꯃꯣꯏ ꯃꯣꯏ ꯏꯁꯩ ꯊꯥꯔ ꯇꯥꯟꯅꯔꯤ ꯊꯥꯔꯨꯅꯨ ꯍꯥꯏ ꯑꯗꯨꯅꯤ ꯌꯥꯄꯣꯟꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯁꯤꯅꯤꯌꯔꯗ ꯆꯪꯉꯕꯅꯤꯀꯣ ꯁꯤꯅꯤꯌꯔ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯖꯨꯅꯤꯌꯔ ꯃꯌꯥꯝꯁꯨ ꯁꯨꯝ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯆꯅꯤꯗ ꯑꯗꯣ ꯃꯧ ꯃꯆꯥ ꯃꯆꯥꯁꯤꯡ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯗ ꯁꯥꯊꯤꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩ ꯃꯅꯦꯝ ꯃꯀꯨ ꯐꯖꯅ ꯍꯣꯠꯅꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯐꯖꯅ ꯍꯣꯠꯅꯔꯒ ꯃꯋꯥ ꯃꯄꯨꯔꯣꯏꯕꯁꯤꯡꯒꯤ ꯑꯗꯩ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯆꯥ ꯃꯁꯨꯒꯤ ꯑꯗꯨꯏ ꯃꯊꯛꯇ ꯌꯨꯝꯁꯨ ꯌꯥꯝ ꯐꯖꯅ ꯄꯨꯔꯒ ꯆꯍꯤ ꯅꯧꯔꯕ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯐꯖꯕ ꯐꯖꯕ ꯃꯧꯅꯤ ꯍꯥꯏꯕꯗꯀꯣ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯩꯇꯩ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯤꯒꯤ ꯃꯔꯛꯇ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅꯤꯈꯛꯅ ꯇꯧꯔꯛꯄꯁꯤꯒꯅꯤꯁꯦ ꯊꯋꯥꯏ ꯕꯛ ꯆꯥꯛꯏꯁꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯕ ꯉꯥꯛꯇꯅꯤꯀꯣ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯔꯒ ꯐꯤ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯒ ꯈꯔ ꯑꯗꯨꯝꯕꯩ ꯑꯣꯠ ꯑꯣꯏꯕ ꯈꯔꯁꯨ ꯊꯣꯛꯂꯛꯄ ꯑꯗꯨꯗꯣ ꯅꯨꯡꯉꯥꯏꯇꯦꯀꯣ ꯀꯩ ꯍꯥꯏꯔꯨꯅꯤ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯦꯕ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯃꯥꯏꯅ ꯑꯩ ꯅꯨꯡꯁꯤꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯚ꯭ꯌꯨ ꯈꯔ ꯄꯥꯝꯕꯩꯗꯃꯛꯇ ꯍꯣꯏ ꯑꯩ ꯍꯌꯦꯡ ꯏꯆꯥ ꯃꯩꯇꯩ ꯅꯆꯥ ꯏꯁꯨꯅ ꯏꯁꯨꯒꯤ ꯁꯃꯥ ꯌꯦꯡꯍꯧꯗꯣꯏꯅꯤꯀꯣ ꯄꯨꯕ ꯃꯔꯤꯡꯖꯦꯜ ꯐꯥꯕ ꯁꯤꯕ ꯀꯤꯗꯕ ꯃꯤꯇꯩꯅꯤ ꯄꯨꯝꯅꯃꯛ ꯀꯅꯥꯅꯣ ꯌꯥꯏꯐꯃꯤꯟꯅꯁꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥ ꯌꯥꯏꯐꯔꯦ ꯄ꯭ꯔꯤꯌꯥꯃꯣꯝ ꯌꯥꯝ ꯆꯨꯝꯃꯤ ꯄ꯭ꯔꯤꯌꯥꯃꯣꯝ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤꯂꯤ ꯍꯥꯏ ꯍꯦꯜꯂꯣ
ꯑꯗꯨꯅ ꯃꯤ ꯑꯩꯈꯣꯏꯗꯤ ꯁꯤ ꯃꯦꯗꯤꯌꯥꯁꯤꯗꯤ ꯂꯩꯍꯧꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯁꯤꯈ꯭ꯔ ꯑꯩ ꯏꯆꯥ ꯏꯁꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯦꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯣꯛꯇꯣ ꯑꯩꯈꯣꯏ ꯏꯕꯣꯛꯇꯣ ꯍꯥꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯐꯤꯖꯦꯠ ꯏꯀꯥꯝ ꯏꯀꯥꯝꯅ ꯊꯣꯛꯑꯒ ꯑꯗꯨꯕꯨ ꯑꯩ ꯏꯆꯥ ꯏꯁꯨꯗꯅ ꯑꯩ ꯏꯕꯣꯛꯅꯦ ꯌꯦꯡꯅꯤꯡꯒꯗ꯭ꯔꯣ ꯅꯠꯇ꯭ꯔꯣ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯦ ꯃꯤ ꯃꯤꯒꯤ ꯋꯥꯈꯜ ꯃꯌꯥꯝꯁꯦ ꯀꯩ ꯍꯥꯏꯔꯨꯅꯤ ꯑꯩꯈꯣꯏꯗꯤ ꯏꯖꯠ ꯍꯥꯏꯁꯦ ꯌꯥꯝꯅ ꯀꯤꯖꯩ ꯏꯁꯥꯒꯤ ꯏꯖꯠ ꯃꯤ ꯑꯃꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯑꯗꯤ ꯃꯤꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯑꯣꯏꯕꯅꯤ ꯁꯣꯏꯗꯕꯗꯤ ꯉꯝꯗꯦꯀꯣ ꯑꯗꯨꯕꯨ ꯁꯣꯏꯗꯅꯕ ꯆꯠꯅꯕ ꯍꯣꯠꯅꯖꯩꯑꯕꯀꯣ ꯑꯗꯩ ꯐꯤꯖꯦꯠ ꯈꯔ ꯏꯀꯥꯝ ꯀꯥꯝꯃꯒ ꯑꯗꯩ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯈꯔ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥꯗꯅꯦꯅ ꯍꯦꯛꯇ ꯖꯨꯒꯣꯠ ꯆꯥꯗꯕ ꯈꯔ ꯊꯥꯡꯒꯠꯂꯛꯄ ꯑꯗꯩꯗꯤ ꯍꯁꯕꯦꯟ ꯋꯥꯏꯐꯀꯤ ꯃꯣꯏ ꯀꯔꯤ ꯀꯔꯤ ꯈꯔ ꯊꯥꯡꯒꯠꯂꯛꯄ ꯑꯁꯨꯝꯕꯩ ꯃꯦꯗꯤꯌꯥꯗ ꯎꯠꯄ ꯌꯥꯗꯦ ꯈꯪꯗꯒꯩ ꯚ꯭ꯌꯨ ꯐꯪꯅꯕ ꯀꯥꯡꯕꯨ ꯚ꯭ꯌꯨ ꯐꯪꯅꯕ ꯄꯪꯇꯧ ꯇꯧꯔꯛꯄꯗꯣ ꯌꯥꯝ ꯇꯨꯀꯠꯆꯩ ꯍꯩꯅꯗꯦꯕꯀꯣ ꯀꯩ ꯍꯥꯏꯔꯨꯅꯤ ꯑꯗꯣ ꯍꯥꯏꯔꯨꯔꯁꯨ ꯁꯥꯎꯕꯅ ꯀꯣꯡꯒꯥꯏ ꯑꯃ ꯃꯥꯏ ꯃꯥꯒꯤ ꯚ꯭ꯌꯨ ꯇꯥꯟꯖꯕꯅꯤ ꯀꯅꯥꯅꯁꯨ ꯀꯅꯥꯝ ꯊꯤꯡꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯏꯖꯠ ꯍꯥꯏꯕꯗꯣ ꯏꯖꯠ ꯖꯣꯜꯂ ꯚ꯭ꯌꯨ ꯇꯥꯟꯕ ꯏꯖꯠ ꯅꯠꯇꯦ ꯌꯣꯟꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯑꯇꯣꯞꯄ ꯑꯣꯏꯗꯤ ꯐꯩꯀꯣ ꯃꯩꯇꯩꯅ ꯇꯧꯔꯛꯄꯗꯣ ꯑꯇꯣꯞꯄ ꯑꯣꯏꯗꯤ ꯐꯩ ꯍꯥꯏꯗꯤ ꯃꯔꯝ ꯑꯇꯣꯞꯄꯗꯤ ꯑꯩꯈꯣꯏꯅ ꯊꯤꯡꯉꯨꯕꯁꯨ ꯌꯥꯗꯦ ꯍꯥꯏꯔꯨꯕꯁꯨ ꯌꯥꯗꯦꯀꯣ ꯃꯩꯇꯩꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯁ ꯃꯣꯏ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯅ ꯃꯩꯇꯩ ꯅꯨꯄꯤꯗꯣ ꯑꯗꯨꯅꯤ ꯗꯥꯅꯤ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯌꯦꯡꯉꯨꯅꯦ ꯅꯣꯛꯂ ꯈꯣꯠꯂ ꯌꯦꯡꯅꯕꯗꯣ ꯑꯗꯨꯒꯤꯗꯤ ꯌꯦꯡꯉꯝꯗꯣꯏꯁꯦ ꯀꯅꯥ ꯌꯦꯡꯉꯝꯒꯅꯤ ꯀꯅꯥ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯕꯗ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯃꯩꯇꯩ ꯍꯥꯏꯕ ꯑꯩꯈꯣꯏꯁꯤꯗꯤ ꯌꯦꯡꯉꯨꯅꯦ ꯂꯨꯍꯣꯡꯕꯇ ꯍꯣꯡꯉꯁꯨ ꯃꯩꯇꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯇꯣꯉꯥꯟꯗ꯭ꯔꯣ ꯇꯣꯞ ꯇꯣꯞꯅ ꯑꯃ ꯇꯣꯉꯥꯟꯕꯅꯦꯕ ꯅꯤꯌꯣꯝ ꯅꯤꯇꯤ ꯃꯩꯇꯩꯒꯤ ꯑꯗꯨꯒ ꯁꯣꯔꯥꯠ ꯀꯔꯃ ꯃꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗ ꯑꯣꯏꯔꯁꯨ ꯑꯗꯨꯁꯨ ꯇꯣꯉꯥꯟꯗ꯭ꯔꯣ ꯑꯗꯨꯝ ꯇꯣꯉꯥꯟꯕꯅꯤ ꯑꯗꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯪꯁꯀꯥꯔ ꯇꯧꯕ ꯆꯠꯄ ꯃꯤ ꯁꯤꯔ ꯈꯣꯠꯂꯒ ꯃꯤ ꯃꯩ ꯊꯥꯕ ꯈꯣꯠꯄ ꯃꯇꯝꯗꯁꯨ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤꯀꯣ ꯄꯨꯡ ꯃꯥꯡꯒꯪ ꯌꯥꯎꯔꯒ ꯃꯣꯏꯕꯨꯡ ꯌꯥꯎꯔꯒ ꯐꯖꯅ ꯃꯤꯗꯣ ꯏꯔꯨꯖ ꯃꯥꯏꯊꯕꯤꯔꯒ ꯐꯤ ꯑꯍꯟꯕ ꯁꯦꯠꯄꯤꯔꯒ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯅꯤꯌꯣꯝ ꯑꯃꯠꯇ ꯋꯥꯠꯍꯟꯗꯅꯀꯣ ꯄꯔꯤꯛꯁꯦ ꯌꯥꯝ ꯆꯨꯝꯅ ꯄꯔꯤꯡ ꯆꯨꯝꯅ ꯇꯧꯔꯒ ꯃꯩꯇꯩꯒꯤ ꯑꯗꯨꯃꯥꯏꯅ ꯑꯁꯤꯕꯒꯤ ꯊꯧꯔꯝꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯑꯇꯣꯞꯄꯒꯤꯗꯤ ꯁꯨꯝ ꯐꯛꯅ ꯀꯣꯟꯁꯤꯜꯂꯒ ꯄꯨꯕ ꯃꯌꯥꯝ ꯎꯔꯝꯒꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯌꯥꯝ ꯑꯃ ꯌꯥꯟꯁꯟꯅꯅ ꯂꯩꯕꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯎꯏꯑꯕ ꯑꯗꯣ ꯃꯩꯇꯩꯒꯤꯗꯤ ꯃꯣꯏꯅꯁꯨ ꯌꯦꯡꯖꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯒ ꯃꯩꯇꯩꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯊꯣꯛꯂꯛꯄꯗ ꯐꯤꯖꯣꯜꯁꯦ ꯆꯞ ꯃꯥꯟꯅꯩꯑꯕꯀꯣ ꯌꯥꯝ ꯐꯖꯩ ꯃꯩꯇꯩꯒꯤ ꯁꯨꯝ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯇ꯭ꯔꯅꯦ ꯏꯇꯥꯒꯤ ꯋꯥꯍꯩꯁꯦ ꯄꯦꯜꯂꯦ ꯌꯥꯝꯅ ꯏꯇꯥ ꯃꯇꯝ ꯄꯨꯝꯕꯗ ꯏꯕꯨꯙꯧ ꯄꯥꯁꯪꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯐꯨꯜ ꯁꯄꯣꯔꯠ ꯏꯇꯥ ꯄ꯭ꯔꯤꯌꯥ ꯑꯃꯣꯝ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯤꯌꯥ ꯑꯃꯣꯝ ꯑꯗꯨꯅꯤ ꯏꯇꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯕ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯁꯤꯗꯤꯀꯣ ꯂꯨꯍꯣꯡꯕ ꯑꯣꯏꯒꯦꯔꯥ ꯑꯗꯩꯗꯤ ꯑꯁꯤꯕꯒꯤ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯑꯣꯏꯒꯦꯔꯥ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠ ꯃꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯣꯔꯦꯟ ꯃꯈꯥ ꯃꯌꯥꯝꯅ ꯊꯝꯃ ꯑꯗꯨꯝ ꯄꯥꯎ ꯌꯦꯡꯅꯅꯤꯡꯉꯥꯏ ꯇꯝꯅꯅꯤꯡꯉꯥꯏ ꯇꯝꯖꯅꯤꯡꯉꯥꯏꯅꯦꯕꯀꯣ ꯑꯁꯤꯗꯩꯁꯤꯒ ꯑꯃꯅꯤꯈꯛ ꯊꯣꯛꯂꯛꯑꯒ ꯃꯤꯅ ꯀꯔꯦꯝ ꯀꯊꯥꯏꯅꯍꯟꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯝꯖꯗꯦ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨ ꯈꯛꯀꯤ ꯋꯥꯔꯤꯅꯤꯗ ꯑꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯇꯉꯥꯡ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯈꯗꯥꯡꯗꯤ ꯈꯔꯗꯤ ꯐꯕꯖꯥꯠꯅꯤ ꯈꯗꯥꯡꯒꯤ ꯐꯔꯗꯤ ꯐꯕꯖꯥꯠꯅꯤ ꯃꯌꯥꯝ ꯇꯔꯥꯃꯥꯊꯣꯏ ꯇꯥꯔꯦ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏ ꯂꯥꯏꯞꯇ ꯂꯥꯛꯄꯤꯔꯤꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯈꯇꯪ ꯀꯃꯦꯟ ꯊꯣꯏꯕ ꯇꯧꯕꯤꯔꯛꯀꯦꯔꯣ ꯖꯤꯛꯖꯥꯛ ꯏꯁ ꯀꯨꯏꯔꯦꯍꯦ ꯊꯣꯏꯕ ꯖꯤꯛꯖꯥꯛ ꯅꯪꯕꯨ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯀꯨꯏꯔꯦꯗ ꯑꯩ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ ꯀꯩ ꯅꯤꯡꯁꯤꯡꯉꯣꯏꯗꯣꯏꯅꯣꯅꯦ ꯁꯤꯕꯨ ꯃꯃꯥꯅ ꯃꯆꯥ ꯀꯥꯎꯕ ꯌꯥꯕ꯭ꯔꯣ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯀꯨꯏꯔꯦꯅꯦ ꯑꯩꯁꯨ ꯂꯥꯏꯐꯀꯁꯦ ꯊꯥꯗꯕ ꯀꯨꯏꯔꯦ ꯊꯕꯛ ꯏꯇꯥ ꯁꯪꯗꯕ ꯈꯣꯠꯇ ꯑꯩ ꯃꯣꯏꯔꯥꯡꯗꯒꯤꯅꯦ ꯃꯥꯅꯤ ꯑꯣ ꯑꯃꯣꯝ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯤꯌꯥꯁꯦ ꯃꯣꯏꯔꯥꯡꯗꯒꯤꯀꯣ ꯃꯣꯏꯔꯥꯡꯁꯤꯗꯤ ꯍꯥꯟꯅꯗꯩ ꯃꯃꯤꯡ ꯂꯩꯔꯤꯕꯅꯤ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯅ ꯃꯣꯏꯔꯥꯡ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯃꯣꯏꯔꯥꯡ ꯆꯪꯉꯝꯗꯗꯤ ꯅꯨꯡꯉꯥꯏꯇꯦ ꯊꯣꯏꯕ ꯑꯗꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯂꯣꯛꯇꯥꯛꯁꯦ ꯌꯦꯡꯉꯒꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁꯨꯝ ꯆꯠꯅ ꯂꯩꯔꯦ ꯑꯗꯩ ꯃꯣꯏꯔꯥꯡꯒꯤ ꯉꯥꯗꯤ ꯃꯣꯏꯔꯥꯡꯒꯤ ꯉꯥꯃꯨꯛ ꯍꯥꯎꯕ ꯂꯩꯇ꯭ꯔꯦꯀꯣ ꯃꯤꯁ ꯇꯧꯔꯤ ꯃꯅꯤꯄꯨꯔꯁꯨ ꯊꯣꯏꯕ ꯅꯨꯡꯉꯥꯏꯔꯤꯌꯦ ꯊꯣꯏꯕ ꯀꯨꯏꯔꯦꯀꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯣꯏ ꯍꯣꯏ ꯑꯇꯩꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯃꯅꯤꯄꯨꯔꯒꯤ ꯉꯥꯛꯇꯔꯣꯁꯤꯒ ꯆꯪꯕꯤꯔꯛꯏꯁꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯊꯥꯒꯠꯆꯔꯤ ꯋꯥꯡꯃꯗꯩ ꯀꯅꯥ ꯏꯇꯥ ꯀꯅꯥ ꯌꯥꯎꯕꯤꯔꯛꯀꯦ ꯃꯤ 138ꯅꯤ ꯂꯩꯔꯤꯁꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯞꯇ ꯂꯥꯛꯄꯤꯕꯩꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤꯀꯣ ꯀꯨꯏꯔꯦ ꯂꯥꯏꯞꯁꯦ ꯊꯥꯗꯕ ꯀꯨꯏꯔꯦ ꯉꯁꯤ ꯉꯥꯏꯍꯥꯛ ꯂꯥꯏꯞ ꯊꯥꯒꯦꯅ ꯂꯥꯏꯞꯁꯦ ꯄꯨꯊꯣꯛꯑꯝꯃꯤꯅꯤ ꯑꯩꯁꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯊꯕꯛ ꯈꯔ ꯆꯤꯜꯂꯤꯌꯦ ꯑꯗꯨꯅꯅꯦ ꯊꯣꯏꯕꯅ ꯃꯃꯤꯡꯗꯣ ꯍꯥꯟꯅ ꯍꯥꯏꯔꯣ
ꯄ꯭ꯔꯤꯌꯥꯝꯕꯝ ꯊꯥꯒꯠꯆꯔꯤ ꯗꯥꯔꯛ ꯊꯣꯏꯕ ꯀꯩ ꯊꯕꯛꯅꯣ ꯐꯦꯅꯤꯛ ꯆꯤꯜꯂꯤꯗꯣ ꯋꯥꯍꯦꯡꯕꯝ ꯀꯅꯥꯅꯣ ꯂꯩꯀꯥꯏ ꯃꯦꯁꯦꯖ ꯀꯛꯊꯠꯈ꯭ꯔ ꯁꯒꯣꯜꯕꯟ ꯃꯥꯜꯂꯦꯀꯣ ꯏꯝꯐꯥꯜ ꯗꯥꯔꯛ ꯑꯩꯁꯦ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏ ꯁꯒꯣꯜꯕꯟꯗꯒꯤꯅꯦ ꯏꯃꯥ ꯁꯒꯣꯜꯕꯟꯗꯒꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯁꯨ ꯁꯒꯣꯜꯕꯟꯗ ꯂꯩꯔꯝꯃꯤꯅꯤ ꯁꯪꯒꯤꯇꯥ ꯍꯥꯏꯁꯤꯗꯤ ꯋꯥꯍꯦꯡꯕꯝ ꯂꯛꯁꯃꯤ ꯀꯩꯊꯦꯜꯗꯤ ꯏꯃꯣꯏꯅꯨ ꯅꯠꯇꯦ ꯂꯛꯁꯃꯤ ꯀꯤꯠꯆꯟ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯗ ꯅꯠꯇ꯭ꯔꯣ ꯁꯒꯣꯜꯕꯟꯒꯤꯅꯦ ꯏꯃꯥ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏ ꯁꯒꯣꯜꯕꯟꯗꯩ ꯁꯒꯣꯜꯕꯟꯗꯅꯦ ꯑꯩꯅ ꯂꯩꯔꯝꯃꯤꯗꯣ ꯁꯪꯒꯤꯇꯥꯗꯤ ꯁꯌꯥꯡ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯑꯥꯔ ꯀꯦ ꯂꯩꯔꯛ ꯁꯒꯣꯜꯕꯟꯗ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯁꯒꯣꯜꯕꯟꯗ ꯂꯩꯔꯝꯕꯅ ꯑꯃꯨꯛ ꯁꯒꯣꯜꯕꯟ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯂꯩꯕꯗꯣ ꯑꯗꯨꯒꯁꯨ ꯂꯩꯔꯝꯃꯦ ꯅꯦꯅꯦ ꯆꯥꯛ ꯆꯥꯔꯕꯣ ꯁꯪꯒꯤꯇꯥ ꯆꯥꯔꯦ ꯅꯣꯏꯗꯤ ꯆꯥꯔꯕꯣ ꯊꯣꯏꯕ ꯂꯧ ꯈꯔ ꯁꯨꯔꯤꯌꯦ ꯑꯣ ꯊꯣꯏꯕ ꯃꯅꯤꯄꯨꯔ ꯆꯦꯡꯗꯣ ꯌꯥꯝ ꯆꯥꯅꯤ ꯈꯛꯇ ꯊꯥꯕꯤꯔꯛꯎꯗꯅ ꯗꯥꯛꯅ ꯍꯥꯏꯔꯤꯕ ꯃꯅꯤ ꯌꯥꯏ ꯀꯩ ꯃꯅꯤ ꯌꯥꯏ ꯅꯪꯅꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯣ ꯁꯌꯥꯝꯄꯨꯔꯒꯤꯗꯣ ꯂꯛꯁꯃꯤ ꯀꯤꯠꯆꯟꯒꯤ ꯆꯥꯛꯁꯨ ꯍꯥꯎꯋꯦ ꯍꯟꯗꯛꯇꯤ ꯏꯟꯗꯤꯔꯥ ꯀꯤꯠꯆꯟꯒꯤ ꯆꯥꯛ ꯑꯝꯇ ꯆꯥ ꯇꯥꯏ ꯏꯟꯗꯤꯔꯥ ꯀꯤꯠꯆꯟꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯂꯛꯁꯃꯤ ꯀꯤꯠꯆꯟꯒꯤꯗꯤ ꯆꯥꯔꯦ ꯍꯥꯌꯨꯝ ꯑꯃ ꯁꯥꯃꯨ ꯁꯤꯗꯕ ꯄꯣꯏꯕꯨꯡ ꯃꯥꯡꯗꯁꯨ ꯂꯩꯕꯅꯤ ꯌꯨꯝꯗ ꯁꯥꯃꯨ ꯃꯥꯒ ꯀꯨꯏꯔꯦ ꯁꯥꯃꯨ ꯃꯥꯒ ꯑꯐꯥꯎ ꯌꯥꯝ ꯁꯥꯈꯔꯦ ꯑꯩꯈꯣꯏꯒꯁꯦ ꯍꯪꯕꯤꯔꯛꯇ꯭ꯔꯦ ꯁꯥꯃꯨ ꯃꯥꯗꯣ ꯁꯨꯝ ꯆꯠꯂꯤ ꯁꯥꯃꯨꯔꯧ ꯌꯧꯔꯤꯗꯣ ꯄ꯭रिꯌꯥꯡꯀꯥꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯄ꯭रिꯌꯥꯡꯀꯥ ꯐꯥꯔꯃꯤꯡꯗꯣ ꯀꯨꯏꯔꯦ ꯃꯥꯁꯨ ꯎꯅꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯔꯣ ꯑꯗꯨꯗ ꯂꯩꯕ ꯑꯩ ꯁꯪꯒꯤꯇꯥꯁꯤꯅ ꯅꯨꯡꯉꯥꯏꯌꯦ ꯁꯪꯒꯤꯇꯥ ꯃꯣꯏꯔꯥꯡꯗꯒꯤ ꯍꯥꯏꯔꯣ ꯃꯣꯏꯔꯥꯡ ꯌꯧꯕꯗ ꯃꯥ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣꯝ ꯑꯉꯣꯝ ꯍꯥꯏꯕꯗꯣ ꯃꯥꯅꯤ ꯃꯣꯏꯔꯥꯡꯗꯒꯤ ꯍꯥꯏꯔꯛꯏꯗꯣ ꯅꯠꯇꯦ ꯁꯪꯒꯤꯇꯥꯗꯤ ꯅꯠꯇꯦ ꯁꯪꯒꯤꯇꯥ ꯀꯩ ꯂꯝꯗꯩꯅꯣ ꯆꯦ ꯊꯣꯏꯕꯤꯗꯣ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯑꯗꯨꯅꯤ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯊꯣꯏꯕꯁꯨ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯄ꯭रिꯌꯥꯡꯀꯥꯁꯨ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗ ꯑꯩꯁꯨ ꯂꯥꯏꯚꯀ ꯊꯥꯗꯦꯗ ꯉꯁꯤ ꯁꯨꯝ ꯏꯁꯇꯦꯁꯟꯗ ꯊꯣꯛꯂꯛꯑꯒ ꯇ꯭ꯔꯦꯟꯗꯣ ꯂꯦꯠ ꯑꯣꯏꯕꯗꯣ ꯉꯥꯛꯇꯪ ꯂꯥꯏꯚ ꯊꯥꯒꯦ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯀꯅꯥ ꯀꯅꯥ ꯆꯪꯉꯛꯏ ꯌꯦꯡꯒꯦꯅ ꯂꯥꯏꯚꯇ ꯊꯥꯔꯝꯃꯤꯅꯦꯕ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯆꯪꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯄ ꯃꯤ ꯆꯥꯝꯃꯦꯅ ꯐꯣꯡꯗꯣꯛꯆꯔꯤ ꯂꯦꯡꯗꯅ ꯂꯩ ꯌꯦꯡꯊꯧꯈꯣꯡꯗꯒꯤꯅꯦ ꯁꯪꯒꯤꯇꯥ ꯅꯤꯡꯊꯧꯈꯣꯡꯗ ꯑꯩꯁꯨ ꯂꯥꯛꯑꯝꯃꯦ ꯅꯤꯡꯊꯧꯈꯣꯡꯒꯤ ꯑꯩꯈꯣꯏ ꯗꯣꯅꯦꯁꯟ ꯄꯤꯕ ꯂꯥꯛꯑꯝꯕꯅꯤꯗ ꯅꯤꯡꯊꯧꯈꯣꯡꯗ ꯅꯤꯡꯊꯧꯈꯣꯡꯗ ꯈꯨꯟ ꯉꯥꯛꯄ ꯂꯩꯔꯝꯕꯗꯣ ꯑꯗꯨꯏꯗꯣ ꯗꯣꯅꯦꯁꯟ ꯄꯤꯕ ꯂꯥꯛꯑꯝꯃꯦ ꯅꯤꯡꯊꯧꯈꯣꯡꯗ ꯕꯤꯁꯦꯝꯄꯨꯔ ꯔꯣꯗ ꯅꯠꯇ꯭ꯔꯣ ꯅꯤꯡꯊꯧꯈꯣꯡꯁꯦ ꯑꯩ ꯑꯃ ꯇ꯭ꯔꯦꯟ ꯌꯦꯡꯒꯦꯀꯣ ꯆꯨꯝꯕ꯭ꯔꯥ ꯁꯪꯒꯤꯇꯥ ꯄꯨꯟꯁꯤꯁꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯁꯦ ꯑꯇꯥꯡꯕꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯁꯦ ꯐꯪꯉꯦꯅ ꯑꯁꯤꯁꯦ 11:47ꯗ ꯆꯪꯉꯛꯀꯅꯤ ꯇꯨꯝꯊꯣꯛꯅ ꯐꯝꯗꯣꯛꯅ ꯂꯩꯕꯗꯤ ꯌꯥꯗꯦ ꯍꯧꯖꯤꯛ ꯇꯜꯂꯗꯤ ꯇꯨꯡꯗ ꯋꯥ ꯇꯥꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯟꯕ ꯌꯥꯗꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯒꯗꯕꯗꯣ ꯊꯣꯛꯂꯛꯏꯁꯤꯅꯤ ꯊꯕꯛ ꯊꯣꯛꯂꯛꯑꯕꯅꯤꯅ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯄꯩꯁꯥ ꯍꯥꯏꯁꯤꯁꯨ ꯌꯥꯝ ꯃꯊꯧ ꯇꯥꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯄꯩꯁꯥ ꯇꯥꯟꯕꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯥꯟꯕꯤꯕ ꯀꯣ ꯔꯥꯃꯦꯁꯣꯔ ꯊꯧꯕꯥꯜ ꯍꯧꯖꯤꯛ ꯀꯩꯕꯤ ꯈꯨꯂꯦꯟꯗ ꯂꯩꯌꯦ ꯐꯨꯠꯕꯣꯜ ꯏꯁꯇꯥꯔ ꯁꯅꯥꯊꯣꯏꯁꯨ ꯀꯩꯕꯤ ꯈꯨꯂꯦꯟꯗꯩꯅꯤ ꯔꯥꯃꯦꯁꯣꯔꯅ ꯀꯩꯕꯤ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯁꯪꯒꯤꯇꯥꯅ ꯄꯨꯡꯃꯥꯏ ꯍꯣꯏ ꯑꯩ ꯅꯤꯡꯊꯧꯈꯣꯡꯗ ꯂꯥꯛꯑꯝꯃꯦ ꯊꯥꯡꯃꯩꯅ ꯏꯆꯦ ꯃꯅꯤꯄꯨꯔꯗ ꯄꯤꯁ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯏꯆꯦ ꯂꯞ ꯐ꯭ꯔꯣꯝ ꯅꯥꯒꯥꯂꯦꯟ ꯅꯪꯅ ꯊꯦꯡꯀ꯭ꯌꯨ ꯅꯥꯒꯥꯂꯦꯟꯗꯩ ꯑꯩꯗꯤ ꯅꯥꯒꯥꯂꯦꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯅꯤ ꯑꯩ ꯄꯣꯛꯄꯗꯤ ꯅꯥꯒꯥꯂꯦꯟꯗ ꯄꯣꯛꯄꯅꯤ ꯄ꯭ꯔꯤꯌꯥꯅ ꯑꯩꯒꯤ ꯌꯨꯇꯨꯞ ꯑꯩ ꯑꯃꯠꯇ ꯆꯤꯊꯗꯦ ꯑꯗꯨꯝ ꯌꯦꯡꯉꯤ ꯏꯇꯥ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯊꯧꯅꯥ ꯑꯣꯏ ꯀꯨꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯩꯈꯣꯏ ꯏꯇꯥ ꯌꯥꯏꯐꯕ ꯑꯣꯏꯌꯨꯀꯣ ꯊꯥꯒꯠꯆꯔꯤ ꯑꯣꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ
ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯍꯥꯞꯄꯤꯕ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄꯁꯦ ꯉꯝꯗꯕꯀꯣ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯇꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤ ꯒꯥꯔꯤ ꯂꯪꯉꯥꯏ ꯌꯦꯡꯉꯣ 40-45 minutes was. Now seeing chak sarabro. ꯑꯩꯈꯣꯏꯗꯤ ꯁ꯭ꯇꯦꯁꯟꯗ ꯂꯩꯌꯦ ꯒꯨꯋꯥꯍꯥꯇꯤ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏꯌꯦ ꯆꯥꯛ ꯆꯥꯔꯒ ꯊꯣꯛꯂꯛꯄꯅꯦ ꯒꯨꯋꯥꯍꯥꯇꯤ ꯆꯠꯂꯨꯈꯤꯒꯦ ꯍꯌꯦꯡ ꯍꯜꯂꯛꯀꯦ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯨꯝꯃꯗꯤ ꯑꯗꯨꯛ ꯅꯨꯡꯉꯥꯏꯅꯤꯗꯣ ꯑꯗꯨꯕꯨ ꯇꯨꯝꯃꯗꯤ ꯌꯥꯗꯦꯀꯣ ꯀꯩꯗꯧꯅꯤ Nongmaithem Ajit Misang kari Mayang Imphaldagi Nauna Changjarakpani Sister Gumba Kaya Thoklakpa Oidan Oiba Tagat Mai Marose Sudre Ibada Nongmaithem Ajit Namai Rakpam Nongmai Kapam Ajit ꯅꯣꯡꯃꯩ ꯀꯥꯞꯐꯝ ꯑꯣꯖꯤꯠꯄꯨ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯆꯍꯤꯗꯤ ꯀꯅꯥ ꯏꯆꯟ ꯍꯥꯏꯔꯛꯏꯔꯣ ꯏꯆꯦ ꯍꯥꯏꯔꯛꯏꯔꯣ ꯑꯣ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯡ ꯏꯝꯐꯥꯜꯗꯤ ꯑꯩꯁꯨ ꯂꯥꯛꯑꯝꯃꯦ ꯃꯌꯥꯡ ꯏꯝꯐꯥꯜꯒ ꯑꯩꯈꯣꯏ ꯏꯆꯦ ꯃꯣꯏ ꯅꯥꯡꯃꯩꯔꯥꯛꯄꯝꯅꯤ ꯃꯣꯏꯅ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯂꯩꯕꯗꯣ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯂꯩꯕꯗꯨꯒꯩ ꯆꯪꯁꯤꯜꯂꯒ Mary Kom male nangje ꯕꯥ hyper intelligent brain I say Mary Kom my Kom looks like Mary Kom Okay, thank you. ꯃꯌꯥꯡ ꯏꯝꯐꯥꯜꯗꯤ ꯂꯥꯛꯑꯝꯃꯦ ꯃꯌꯥꯡ ꯏꯝꯐꯥꯜꯗꯣ ꯏꯆꯦ ꯍꯣꯏꯗ ꯂꯥꯛꯅ ꯆꯥꯒ ꯊꯛꯅ ꯈꯣꯠꯅ ꯂꯩꯔꯝꯃꯦ ꯃꯌꯥꯡ ꯏꯝꯐꯥꯜꯗꯁꯨ Taba Manipur ka pham lege ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯥꯛꯑꯝꯃꯦ ꯂꯝꯕꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯂꯝꯕꯤ ꯐꯠꯇꯕꯗꯨꯗꯤ ꯐꯔꯕ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡꯅꯤꯅ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯀꯛꯄꯅꯤ ꯇꯤꯀꯦꯠꯁꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯂꯩꯆꯤꯟ ꯐꯖ ꯇꯥꯔꯝꯃꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯗꯤ ꯂꯩꯆꯤꯟꯁꯨ ꯇꯥꯗꯦ ꯏꯪꯁꯨ ꯏꯪꯗꯦ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯏ ꯏꯟꯖꯤꯟꯗꯨꯔꯥ ꯑꯗꯨꯅꯤꯗ ꯃꯌꯥꯝ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏꯁꯨ ꯀꯣ Manipuri XML video hi ꯍꯦꯜꯂꯣ Kuire mama XML Manipur XML video kana XML ꯚꯤꯗꯤꯑꯣ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ Karino kari taurige hyper jana intelligent brain nai ꯂꯩꯔꯤ ꯐꯝꯃꯤ Lechil ta de Manipur ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯌꯦꯡꯉꯨꯅꯦ Apo lechil loy mawar ꯑꯩꯈꯣꯏ ꯁꯤꯒ ꯏꯪꯕ ꯀꯩꯀꯥ ꯂꯥꯛꯇ꯭ꯔꯤꯗ ꯀꯔꯝ ꯃꯇꯝ ꯏꯪꯉꯛꯇꯣꯔꯤꯕ ꯈꯪꯗꯦ Manipur XML na I khangi bro ꯈꯪꯉꯦ ꯈꯪꯉꯦ Khangi loi khangi ꯀꯩꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯂꯥꯏฟ์ꯃꯇꯝꯗ ꯌꯥꯝꯅ ꯆꯪꯉꯛꯑꯝꯕꯗꯣ ꯍꯥꯟꯅ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯣ ꯀꯣ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯣ ꯁꯪꯗꯕ ꯑꯗꯨꯅ ꯇꯧꯕꯅꯤ Tamo Vikas to Sigalai ꯍꯧꯖꯤꯛ ꯃꯇꯝꯗꯣ ꯁꯪꯗꯕꯗꯨꯅ ꯇꯧꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ Si Samo ma duni ꯍꯥ Manipur XML ꯃꯅꯤꯄꯨꯔ XML ꯁꯥꯃꯨ ꯑꯣ ꯃꯥꯒꯤ ꯑꯥꯏꯗꯤꯁꯦ ꯌꯥꯝ ꯌꯥꯝꯕꯗꯣ ꯊꯣꯏꯕ ꯊꯣꯏꯕ Aini mama thoiba ꯑꯗꯨꯅꯦꯕ ꯊꯣꯏꯕꯅꯦꯕ Didi please sit on the chair other than on ground ꯁꯣꯔꯤ ꯁꯣꯔꯤ Rathar ꯒ꯭ꯔꯥꯎꯟꯗ ꯐꯝꯃꯤꯗꯣ ꯀꯩꯗꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯒ ꯀꯗꯥꯏꯗꯒꯤ ꯆꯤꯌꯥꯔꯅꯣ Others Kumar right चेयर नहीं है भैया हम लोग स्टेशन पे बैठे हुए हैं कहाँ से चेयर लाऊं फिर भी शुक्रिया आपने इतना सोचा Manipur
XML mama se masak fazrame. Wah, wah, wah. Kakana masak chumpi ni lagay. Hello. Tidak ni. Sambil gitu ini. Cikra tang wewan. Ay, di pa sa domi ko. Hyper Intelligent Grand Dimapur Station. Ano ni train se late lay ba duga ne? Nga kom na nga ko isa na gyan sa mayam life thada wo thoi ba. Noi hangam ka do oi ri bo khara thabi ro ne. Sana nge ne Manipur gi hinjang do ngari ka do. Mo hiya dum jangel lag dum jeno kaklak to robai the. Manipur sa hinjang mo haw bo le te malem thung na chat ba da. Hyper Intelligent which station I came to ta malo hang. Why? Why? My dear friend, why? It's Guwahati station. Guwahati station. Ano ni chinaw mayam? Sada basu kuire hangam. Kaino hangam sa da buji po hangam matam se hangam sa da ba kuire kaino ni. I am so waiting for train in a station. Okay. No problem. You also wait your train. I'm also waiting for my train. तुम अपना ट्रेन का इंतजार करो, हम लोग भी अपना ट्रेन का इंतजार कर रहे हैं. ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯄꯨꯛ ꯐꯕꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯩ ꯍꯥꯏꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯊꯣꯏꯕꯩꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯁꯦ ꯍꯩꯇꯦꯗ. ꯐꯦꯁꯕꯨꯛꯁꯨ ꯈꯔ ꯈꯔ ꯑꯣꯟꯁꯜꯂꯦ. ꯐꯦꯁꯕꯨꯛꯇ ꯈꯔ ꯈꯔ ꯆꯪꯉꯤ. ꯐꯦꯁꯕꯨꯛꯇꯤ ꯅꯧꯅ ꯄꯥꯏꯈꯠꯂꯛꯄꯅꯤꯗ. ꯊꯥ ꯑꯅꯤ ꯑꯍꯨꯝ ꯐꯥꯔꯦ ꯐꯦꯁꯕꯨꯛ ꯄꯥꯏꯔꯛꯏꯁꯦ. ꯑꯁ ꯑꯩ ꯃꯤꯡꯗ ꯗꯥꯏꯔꯦꯛ ꯄꯥꯏꯕꯅꯤ. ꯐꯦꯁꯕꯨꯛ ꯐꯪꯅꯕ꯭ꯔꯥ ꯊꯣꯏꯕ ꯑꯩ ꯐꯦꯁꯕꯨꯛꯇꯣ? ꯃꯌꯥꯝ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯐꯪꯅꯗꯕ ꯇꯥꯔꯒꯗꯤ ꯐꯦꯁꯕꯨꯛꯇꯁꯨ ꯁꯨꯝ ꯆꯪꯕꯤꯔꯛꯎꯀꯣ. ꯐꯦꯁꯕꯨꯛꯇ ꯁꯣꯅꯤꯌꯥ ꯆꯅꯨ ꯍꯥꯏꯅ ꯂꯩꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. Instagramda 1K yore ai. Wow. ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯩꯇꯦ, ꯐꯦꯁꯕꯨꯛ ꯂꯩ. ꯐꯦꯁꯕꯨꯛꯇ 41K ꯌꯧꯔꯦ. ꯌꯥꯝꯅ ꯍꯩꯇꯦꯗ ꯐꯦꯁꯕꯨꯛꯀ ꯁꯦꯝꯕ ꯈꯣꯠꯄ ꯀꯩ ꯇꯧꯕꯁꯨ. ꯐꯦꯁꯕꯨꯛꯇ ꯐꯣꯂꯣ ꯂꯩꯕ꯭ꯔꯣ ꯊꯣꯏꯕ? ꯊꯦꯡꯛ ꯌꯨ ꯊꯣꯏꯕ, ꯊꯦꯡꯛ ꯌꯨ. Video semba ini aduna agatre. ꯁꯨꯝ ꯊꯥꯒꯠꯂꯣ ꯀꯩꯅꯣ. ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯊꯥꯒꯠꯄꯗ ꯐꯦꯁꯕꯨꯛ ꯊꯥꯒꯠꯂꯣ, ꯐꯦꯁꯕꯨꯛꯇ ꯌꯨꯇꯨꯕ ꯊꯥꯒꯠꯂꯣ. ꯊꯥꯒꯠꯂꯣ. ꯑꯁꯨꯝ ꯂꯨꯄꯥ 9,000-9,000 ꯂꯥꯛꯑꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯅꯤꯡꯕ, ꯆꯥꯅꯤꯡꯕ, ꯁꯦꯠꯅꯤꯡꯕ ꯀꯅꯥꯒꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯉꯝꯃꯤꯗꯅ. ꯑꯁ ꯅꯍꯥꯟꯒꯤ ꯍꯩꯔꯣꯛꯀꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯀꯣ. ꯂꯧ ꯌꯩꯕꯒꯤ ꯃꯦꯆꯤꯟꯅ ꯃꯈꯨꯠ ꯁꯣꯛꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ. ꯑꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯗꯁꯥꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯗꯣꯝꯗꯩ ꯂꯥꯛꯇꯣꯏꯅꯣ ꯀꯩꯗꯣ ꯀꯩꯝ ꯈꯪꯕ ꯉꯝꯗꯦꯀꯣ. ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯁꯦ. Soalnya nabi tidak deh. ꯊꯣꯏꯕ ꯅꯪ ꯂꯨꯍꯣꯡꯕꯗ ꯍꯥꯏꯔꯛꯑꯣ. ꯂꯨꯍꯣꯡꯕꯗ ꯍꯥꯏꯔꯣ. Ini hari itu aku nambah tuh lagi nih hari itu. ꯊꯣꯏꯕ ꯅꯪꯕꯨ ꯑꯩꯈꯣꯏ ꯅꯝꯕꯔꯒ ꯂꯩꯔꯤꯕꯅꯦ. ꯑꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯑꯗꯨꯅꯤꯅ ꯉꯥꯏꯍꯥꯛ ꯂꯥꯏꯐꯁꯦ ꯊꯥꯔꯝꯃꯤꯁꯦꯀꯣ. ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯃꯇꯝ ꯉꯥꯏꯍꯥꯛꯀꯤ ꯂꯥꯏꯐ ꯊꯥꯕ ꯃꯇꯝꯗ ꯃꯌꯥꯝ ꯂꯥꯛꯄꯤ ꯈꯣꯠꯄꯤꯅ ꯑꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯛꯄꯩꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯂꯥꯏꯛꯁꯦ ꯁꯨꯃꯥꯏꯅ ꯀꯥꯞꯄꯛꯏꯁꯦ. Nak malah orang ini tuh. Mending nggak boleh. Kailan terus? ꯍꯣꯏ ꯒꯥꯔꯤꯒ ꯑꯦꯅꯥꯎꯟꯁ ꯇꯧꯔꯛꯇꯅ. ꯍꯥ? ꯌꯦꯡꯉꯨꯅ. ꯀꯩ ꯒꯥꯔꯤꯅꯣ ꯁꯤꯅ? ꯑꯣ ꯁꯤꯒ ꯏꯟꯖꯤꯟꯁꯦ ꯆꯠꯂꯤꯅꯦ.
Vale, da igual. Estamos un poco más ahí. Vamos a leer. Sí, listo, que no vamos a leer. Mayam, urabo, tongning bro si gari se mayam. Ubro, ubro. Si mayam se posi pektan hapang Manipur sanga di nungai roi dro mayam. Sangdra. Siang kuintel kaya sangang mani these khang brai chinau mayam. Magi khat amada samaina magi daba mayam se samjalin na ko. Daba daba Masang masin thi yung sang ko. daba mayam samjalin ne ko. Asi daba mayam samjalin se daba ama khakta da siang kuintel kaya yarong mani khang brai chinau mayam. Daba amada alik pida kuintel se lising ama hena yarong mani. Nadra? Truk trauma kuncang ni. Asi maning daba ama mam da ne kuintel Truk to pau ni. kuintel la pa truck la pa daba ama da ne Truk tara. tarak tara manga dumaina tara manga daba ama da Ceng ceng. asiga chat khido daba kya no adu me am da Manipur da loi changa di kyam nuai ni koi chirau me am Kim sange. Masin thi re sang paga. kuki singju sudo ai hore kuki nang singju sudo ro Gari la matam dane mapan lepon hoy basi. Electric ni na hanai do na te na. kuki nang singju su ro noi mai maming do sige ekta palai noi ma yaw de ne siga nang noi ma thire ro noi mai maming je yam phajai ne tawno noi mai maming yaw de siga so na ma da jam thiu cho kem lom da ka lai bra yang cho chalo hang ba thank you 205 6 member Mission ni gel lai. Thieng. 206 member lai huji ando Kono kang thi kan jam ting do kono ko. Se tharam dro pham jung ma ko. mayam akoina ngai se yem ko Koi jana mayam ngai na ri se jeng kam chala nam ngai. mi mayam ngai tum na ngai na ri mayam jeng se ka tum gare loi na jeng kya yam tum mi na jeng Sister Moirang Trong Lobby dagi Rabi Long Jam. Trong Lobby. Mangang kaidori no ise. oh gwati dam ta salu ga na pham mi ye tong lau bi de gi hai ro tong lau bi gi ma yam nung sin si ba ima lai ko tong lau bi de khoi sak sa ba gi ai ko long na sak sa ba chali aduna kai hai ne da sak sa ba chalaga aduga sak sa ba numit adu da ni lau khaw ba sapada Nang may pan ba to? Chum na comment ki ado ada mem sore. kuki gi di moi mama gi maming do adumai ko bani ko May I have your attention, please? kai Train lam number Surjit block ise lang 5, 6, 11. 6, 9. Guwahati, Dimapur, Nagaland Express. ma kai le le ro na ka le Kagi station low ay. 2 nate now is arriving langka nate shortly on platform number. dimapur gi gari la ani huji यात्रीगण कृपया ध्यान दें। गाड़ी संख्या dimapur ke liye gari aane wala hai abhi 6, 6, 9. Katai de leino leifam do hero ay kuki na katai de nang hagi. Nagaland Express. ekoi di leining mafam da leini refugee na ta bani na ko noi di refugee ni na leifam do khang de ko कुछ ही समय में pdf su loi na tat le ne pum na lei re mani pdf me ama nahan military army na bom humbu thada ram do kamai to ge kuki noi bu 5, ha 6, Burma da 9. kuki yengai pum ta re nam to khun ba salu da na du mai khun ba sa ge da na mai te khoi gi live ta sanga ga na pa si ba thi lai ro ha mai te khoi gi live ta sanga na pa si thi lai noi gum ba kuki amani khak se dai kuki marak ta su chal han de ai ne nang se nisa da ngau na lei ba popi khara sa sa laga dress khara sa sa laga Kozai giro adugi station lo. डिब्रूगढ़ Adui diye. को जाने वाली
Kana hangai do. Sujit block. Oh Sujit kai lege kai. Iche kay kay lady no nausing. Oh station da phamiye Guwahati chaluge haina. Hojik thabak ama tholokpa da Guwahati amta chaluge aduga kano tauge. Video mày biết không? Mà đúng không một chiếc kì. Kho. Rốt chua đây. Nó có cái đúng không? Namo namo. Kang hidak ni coil good night ni jay chino mem. Kang yam si iya ba. Adno good night che pura lain. Nó ngay đôi lúc thì cái nào rồi cái đúng rồi nó chết. Nên là ngăn lời chiếc là thôi mấy thôi mình. Nào sige lai. Không có này. Sige lai. Anh ấy bị lệ. Sige lai. Sige lai. Sige lai. Anh muốn càng cái gì buriจะพอcàng để mấy đứa bị lệ. Anh à tăng hai. Sige tăng hai. Sige tăng hai. Phong nang phong da mani. Suk sao na tha lei di ma pham se. Cái thằng muốn là tụi mẹ được cái Yes. Imphal da ne phaja ba posai se. Karun. Imphal airport ka do. Na thế sao? Yamna nungai Imphal airport to kuki noi di Imphal airport ka buda ba kuira mani ko. Sa pusu phangaroi na hanga proxima gi di. Thế mà chín thì nó cookie thôi. Dugo sum luar mani kuki ai do. Coil je thara mi ba good night che. Cookie gi mapa mama masak khangba ngam de ai se chumra ne cookie noi bo. Kai ming na cookie ma sangai ma ming de. Tàu tăng. Tau tang. Tàu tăng. Ha? Kai ming no do. Mới chạy đi gì. Kai ming no tau tang ai si bo. Noi pa to kana no noi na pa masak khang de ne nang bo. Tàu tăng. Ha. Cookie me ama pat na ta na lei de ne. PDF ha PDF yam na ta lei de na han akoi gi tangkhuli sinau gi lamda noi ne ka kangpuk pi da noi na phau sa jalaga sahi mani lei salaga noi gi tu oi ge khallu bodo na han nong mai pula dang kap khai da maga loi tan thok pirak bodo mi gi maram de ta ma pu sa ja ponte noi ne khangba nong mai pura kapi da mi do noi da kapi ram de bi do khang Mamangda silsar tu Guwahati chatpa aduga loina khangba adugi sum khangbani se. Oh ho si lambi se Langka Hojai Lamding ade somsa khara jamna muk sapor muk jagi road loi phangdoi ni ko dumain chumi siljar dagi ro siljar da su handak nong ni se lakadaba program ama lei Rabi Longjam sister nungaina leibiu taramno oksari thagachari leibiu taramno oksari kangleipak kanglei pak na yai fare ai siljar da handak nong ni se chakadaba thabak ama lei chinau meam no cookie have cookie se makhoi gi nupi angang su ijat tawde do amaga su pangkha thadoi nupi angang se cookie sing di ko aduna cookie amattana wahai wata phajabai se ngang ba hitabani moi se lon chop ta mangang wani kai moi gi mapa aduna takpi tambi da ba mama aduna takpi tambi da ba mapa do kanano khangde mama do kanano khangde ko aduduna ise maipak ko oyu ko nausing thagachari tau thabo khudinga sister nungaina leibiu taramno oksari thagachari ये मैं उन्होंने बजाओ दे करम भर लागते नो करम बचंग तो जिंग तो जाते Dimapur lamding Dimapur ai law hidu di ये बंदा फोन रो में तब तो hoi pung ya lai lagi office Dimapur sana ba gari la gari number jeng gari number
155 Moryani Junction Dibrugarh. ꯑꯩꯈꯣꯏ ꯒꯥꯔꯤ ꯅꯝꯕꯔ ꯀꯌꯥꯅꯣ? 5611. ꯅꯪꯉꯣꯟꯗꯩ ꯇꯧꯗꯧ ꯑꯝꯇ ꯀꯩꯗꯧꯔꯦ ꯌꯦꯡꯉꯣ. ꯗꯤꯃꯥꯄꯨꯔ ꯆꯠꯄꯩ ꯒꯥꯔꯤꯅꯤꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯁꯤꯗ ꯂꯩ ꯑꯗꯨ. ꯏꯔꯤꯁꯦ ꯌꯦꯡꯉꯣ ꯑꯝꯇ ꯒꯥꯔꯤꯗꯣ. Nate. Nagaland ni. Moryani wo chatte ko Guwahati de Moryani. Akoina 5611. Kampur change akoi de Kampur lale. Jamuna mu division ho jaye jamdre. Nang se mayam ma potha lagi jam. ꯈꯋꯥꯂꯦ. Changani ꯑꯦꯅꯥꯎꯟꯁ ꯇꯧꯔꯛꯄꯗ ꯃꯣꯏ ꯆꯠꯂ ꯖꯥꯏꯌꯦ. changani 11:47 da. Ani 20 minute ngare. ꯊꯝꯃꯨ ꯌꯥꯝ ꯋꯥꯠꯂꯤ 20 ꯃꯤꯅꯤꯠ. Loisure 11. ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ. Sontai mai siendo ro ko. Jengalu na real da maning ko ra. Mansali de jengalu kana. ꯃꯅꯤꯡꯗꯅꯤ ꯌꯦꯡꯍꯜꯂꯤꯁꯦ. ꯃꯤꯕꯨ ꯌꯥꯝ ꯀꯨꯝꯃꯛꯇꯦꯅꯦ. ꯅꯨꯡꯗꯥꯡ ꯑꯣꯏꯔꯁꯨ ꯇꯧꯔꯤ ꯃꯥꯜꯂꯦ. ꯀꯥꯏ ꯌꯧꯔꯒꯦ? ꯀꯥꯏ ꯌꯧꯔꯒꯦ? ꯍꯥ? ꯋꯥꯠꯂꯤ ꯖꯃꯨꯅꯥꯃꯨꯛ ꯌꯧꯔ ꯇꯧꯁꯦ. ꯏꯃꯥ ꯐꯣꯟ ꯇꯧꯔꯤꯗꯣ ꯀꯩꯅꯣ? Hai pai ga no hi hanai bem na tra le tan de ni hai na pi bole. ꯀꯩ ꯅꯞꯄꯤꯕ? Swai le pa khot ba jam ja tra na thun ga na pai. ꯀꯩꯒꯤ? Hana di gari do matam chang de na. Khara matam lo ina thogol khot ba da. Ai sa to ba khok chen bi ni na. ꯑꯗꯩ ꯀꯩ ꯀꯥꯟꯅꯩ ꯃꯤ ꯊꯤꯟꯕꯩ ꯀꯥꯔꯛꯄ Lu ꯈꯣꯠꯂꯛꯄꯗꯤ sana ja ne ba pai no. ꯃꯊꯛꯇꯒ ꯃꯤ ꯀꯥꯎꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯊꯤꯟꯕꯒꯤ ꯃꯤ ꯀꯥꯔ ꯆꯤꯔꯦꯟ ꯆꯠꯈꯠꯂꯒ ꯂꯥꯛꯏꯗꯣ ꯀꯃꯥꯏꯅ ꯇꯧ ꯇꯥꯕ? Guwahati Moryani. ꯀꯅꯥꯅꯣ ꯁꯤ? Thoi bo ni da. ꯊꯣꯏꯕ ꯗꯤꯃꯥꯄꯨꯔ ꯆꯠꯁꯤ ꯂꯥꯛꯑꯣ. ꯗꯤꯃꯥꯄꯨꯔ ꯇ꯭ꯔꯦꯟꯅꯤꯁꯦ ꯗꯤꯃꯥꯄꯨꯔꯒꯤ. ꯉꯥꯏꯍꯥꯛ ꯂꯩ ꯒꯨꯋꯥꯍꯥꯇꯤ ꯇ꯭ꯔꯦꯟ ꯂꯥꯛꯑꯅꯤ. ꯒꯨꯋꯥꯍꯥꯇꯤ ꯇ꯭ꯔꯦꯟ ꯂꯥꯛꯄꯗꯅꯤ ꯑꯩꯈꯣꯏ ꯇꯣꯡꯗꯣꯏꯁꯦ. ꯁꯤꯅ ꯗꯤꯃꯥꯄꯨꯔ ꯇ꯭ꯔꯦꯟ. ꯑꯗꯨ ꯗꯤꯃꯥꯄꯨꯔ ꯃꯆꯥꯗꯣ. ꯗꯤꯃꯥꯄꯨꯔ ꯃꯆꯥ. Hawra ba. Hawli hindo. Asmo la buto so. Asmo la buto. ꯒꯥꯔꯤ ꯊꯧꯗꯣꯔꯦ. ꯃꯌꯥꯝ ꯁꯤꯒꯅꯦꯜ ꯄꯤꯔꯛꯑꯦ. ꯒꯥꯔꯤ ꯊꯧꯗꯣꯔꯦ ꯁꯤꯒꯅꯦꯜ ꯄꯤꯔꯛꯑꯦ. Hawbo ni lai. ꯑꯁꯦ. Hawba. Thara ka ge ra. ꯌꯥꯝ ꯋꯥꯠꯂꯤ. 1 ꯘꯟꯇꯥ ꯍꯦꯜꯂꯒ. ꯒꯥꯔꯤ ꯊꯥꯗꯣꯔꯦ ꯌꯦꯡꯉꯨꯀꯣ. ꯒꯥꯔꯤ ꯊꯧꯕ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ. ꯆꯠꯊꯣꯛ ꯍꯥꯏꯗꯨ. ꯃꯤ ꯃꯌꯥꯝ ꯁꯪꯉꯤꯔꯣ ꯍꯧꯖꯤꯛ? Yang soina khona na jhamela hoy bodo. Sapna khona do kana kallam ne to. ꯇꯣꯁ ꯀꯥꯞꯄꯩꯒꯁꯦ ꯎꯗꯦ ꯃꯣꯏ. Poli ja ni ko ga ja ni na. ꯇ꯭ꯔꯦꯟ ꯊꯥꯔꯛꯑꯦ ꯃꯌꯥꯝ. ꯗꯤꯃꯥꯄꯨꯔ ꯆꯠꯄꯩ ꯇ꯭ꯔꯦꯟꯅꯤꯁꯦ. ꯑꯩꯈꯣꯏ B1 ꯂꯣ B2 ꯔꯣ? ꯁꯤ AC ꯗꯕꯥ ꯉꯥꯛꯇꯅꯤ ꯃꯌꯥꯝ. ꯁꯤ AC ꯉꯥꯛꯇꯅꯤ.
Sina general daba. Sina general. Sina reservation tauba. Sina amuk general la mayam. Gaya am tili ne. D4 dos ko sulo. Kena ne daba am pulo da. Lang phang to ni. Dos ko sulo ka. Kena mo da pulo da. Pulam. Nang so na ta ni ani de ma tama. Tama. Side ki khirki ma pan ki do ma thak tama. So na mai ga ma. Mura lang ni. Oh. Tum yang ye da mayam. Mayam su ana live thab da lak ke beta mai la ngai tan thak ra phong dok cheri mayam good night. Kuman punsiba mang pharasi. Kedai no? Gari sana jon ma to. Unda reira. Pari. Unda pari ba. Kai Ki dani da. Tara pun bhangadra. unda kundara kai papi. D4 का दोस्त का सुनो D4 सोनिया चनु दोस्त लगा सिंह सुलो साइड अपर दो नाम इन मिडिल Tren ka ba tum mudra mi china mayam. Program ama chalu ge mayam. Dagi thoklak pani. Thoiba pung kya hawgat ke? Pung kya hawgat toino akhoi ge so nga lai di. Pung ke tara ge china mayam. Pung ke tara 11:33 Kana lai china. Ema isi है प्रिया ओकरम ए मुझे पात भी प्रिया नहीं दे मुझे पात Priya kedaurage haima nungai ribo Priya. Lai ni ne numidang siga kedauni. Koyo mo kariyo tauraga numidang siya thoklak pani. Numidang क्या तारे हैं लोग मैं यहाँ मिलो इतना कमीन कोई ग्रुप अम्मा लाइक की पता ही नहीं है कोई वजह क्या ना group ka do loina mangare. इसे गुड नाइट जोई सिंगा इसे कमेंट पाइद्रे पादी परो है Comment paro joy. बुदी Comment para ke. अंगोय के जो एगा काका ओनदे एगा Oh काका ho hoi thoiba. ममा कोई अना ये क्या उधरो Yauk de. इसे उनसे करेदा इसे की मित ना बा कम लोग रहे Khara di pare adabu yam le. का सतोई रो है सुरजित ब्लॉग में Silper na te am kaino do laure AC do ina laure. Som nungdangi jarni ni na slipper do ko slipper oi rasu kana to AC de na nungai ne AC de mai seat to ga disturb kana ko mo to bom su chang de na ko se ke slipper da di atopa slipper ne na confirm ta rasu katang pham ge ga kana to ge ga khot ge numidang da tum ma su AC ga doi di posai sa jo ba kari lang mo khot pa changi na ko akoi na nga tang chat pani na hayeng ngan na hagot ta di mung ya roi da bai na nga train do chat pa dai phora ge na AC do ina loba AC do di kanam disturb da mai na sa yon lo khot pa changa roi disturb ta roi mo su yon jari mi ni do ye lo da di kamai ta ni ko adu re ga su de du ga sa jom lo khot pa do changa roi adara nga गेला मनी को अपडेट उतरे nga pothao da du pothao na bai na AC do ina lore na mayam puna mapu haningai ta thakra phongdok cheri mayam na live ta lakpiram bagi tamakta hoji 211 member lai नंग था कोई सीधे नहीं था करनी ना kana yam na changai thank you kana no sina angang कांग्रेस तो जुगाड़ रवि लोंगजम सेफ जर्नी ऑल फैमिली thank you Rabi now akoi train la ma koi chino mayam thank you announce ti torok 3 do se koi katang ready da tawrage ko ado ngati wali ado isu mayam manu na kai thadu na tharu hi na hoi loisala ge koi chino mayam waro bi kanu mayam lakpiram bai tamak ta mayam puno ko hanangai ta thakaro kondok chari
ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯑꯦꯅꯥꯎꯟꯁ ꯇꯧꯔꯛꯇꯦ ꯀꯩꯒꯤꯅꯣ ꯇꯧꯕꯅꯤꯗ ꯑꯃꯨꯛ ꯊꯝꯃꯒꯦꯀꯣ ꯃꯌꯥꯝ